Online Manipuri Numidangi Pau Miing Tabira Pumna Putoi Laishramna Kurumjari, Ahanbada, Maroi Pau. Ananba Maral Sijannaduna CRORE, Anima Kai Lautuk Nabahotna Ramba, NIA Deputy SP Yauna Mui Hum CBI na Pagat Cray, Aina Yadaba Mawonda, license Yaudana Kusu Kulai Paisinduna Tamle Haina, Maral Sijannaduna Lupa CRORE, Anima Kai Lautuk Nabahotna Ramba, National Investigation Agency NIA, Deputy Superintendent Yauna Punamui Hum CBI na Ngarang Pagat Cray Hari. CBI na faraba NIA Deputy SP adugi maming Ajay Pratap Singh Kawi mahak Patna da leiba NIA branch da posting tabani hari atoba miyoi ani adugi maming na Himansu amadi Ritik Kumar Singh Kawi thaudo asiga mari lenana Rocky Yadav kauba miyoi amana CBI da complaint torokpadagi CBI na thaudo asigi mari lenana case ama lokhatuna thiba humbagi thabak chathabada senja thumjaga mari lenana lupa lakh kun phagat pangamkhibaga loinana sasinna che changkaya amasu phagat pangamkhi hari maka tarakpa update Kangpupi district ta changsiluba hairok tagi naha ama khunja singna kallaga police ta khusin nakhrei Kangpupi district ta changsiluba naha ama khunja singna kallaga police ta khusin nakhrei thaudo asi ngarang numidang pung 10 minute yankairom taba matamda Kangpupi district ki manung chanba Makhan village da thokibani hari Makhan village ki khunja singna police ta tek ta kaidana khusin narakhraba mioi adu Thobal district ki hairok part 2 thokchom lairak tagi loitongbam Rajesh kungamanga apokpa L Chaurajit kawi magna leimakhong Lanthok laga Kangpupi district ki manung chanba Makhan village rom da lakpa ubadagi mafam adugi khunja singna khudakta makha ta na Kangpupi rom da changdana ba thatuna thamki loinana Kangpupi rom da changbai khudong thiba wafam kaya adu na asigi mafam da mayek sengna khangan ki loinana maha ki maming matha leifamna chingba khangdok laga police ta sinaba khunja singna warep lauki masigi matang da ngarang numidang pung 12 ga minute kuntha manga rom taba matamda Sekmai police ta na asi khunja singna khusin nakhi ngasi ayuk police team amana loitong bam Rajesh pu Sekmai police tagi lauruba matung imung manungi mioi singda khusin nanaba tharang laukhre hairi makha tarakpa update ta KNA yoramba mioi ama accident da laikhidre ngarang numidang pung 9 rom taba matamda Churchanpur police station gi manung chana lighthouse mana ki tidim lambi paringda car amaga auto amaga thengjin nabagi thodokta hana kuki lalolup Kuki National Army KNA yoramba mioi ama laikan abangam dana laikhidre hairi Laikhidraba mioi adugi maming Dempau kawi Churchanpur gi tuibong dagini mahakar ama tharuga chatpa matamda accident adu thokibani hairi asi bhakchang imung manung na loksin khibaga loinana ngasi lairon chankhre hairi makha tarakpa update ta India Leingakna Kuki Millitantsing Sijannaduna proxy war ama lamda masida chathare haibasi mayek senglaba wafam ama oiragli Kokomi student wing India gi national security achoba threat piriba Kuki Millitantsing gi leader singi manungda hojik Manipur lenga ki minister pairibi amagi mapuroiba su yauribani Haukiba October tang amada Chanakya Defense Dialogue 2024 da wangang bada Indian Army ki Chief General Upender Dwivedi na Manipur drone bombing ki thodok thokiba laite haina phongdoki wafam adu Kokomi student front na condemn tawi mahaki statement asi yamna bias oiba amadi Kuki Millitantsing bu support tawba statement amani haina lawi loinana India Leingakna Kuki Millitantsing Sijannaduna proxy war ama lamdam asida chathare haibasi mayek senglaba wafam ama oiragli haina Kokomi student wing na lawi haina ngasi Kokomi student front gi media coordinator gi thawpuriba Sukham Vidyanandana press ta thorakpa cherol amana haidi cherol asina hai Manipur gi security advisor amadi DGP oiriba anina Manipur da drone bombing Thokibagi thaudo adugi matangda media da statement thamkiba leibada natana national media sinba thungna sabak fakraba thaudok adubu kupsilaga tayonaba mawong amada India gi army chief na Manipur da drone bombing gi thaudok thokiba laite haibasi miyamna angakpa phawi loinana mahaki statement asi miyamna chamam naba fawre security agency singa DGP amadi irang siga mari leinana unified command pahan kiba security advisor gi marakta manadaba statement thorokpa amadi ngahanga ki oiba mawongda statement thorokpa asina Manipur gi miyambu apangba siba amadi karishu oidena khanbagi mami ama yamna chauna tare masigi atopa khudam haibabu Manipur da Myanmar dagi chin Kuki militant chama panchangsi lakre haina security advisor na miyam mamangda phongdokrabasu numit kharani leiraga aduguma wafam leite haina marai ani longduna nganglaktuna miyambu nahan khiba amadi apangba sibagi thaudok miyamna thengnakhre hairi cherol asin hai asiguma miyamu chamam nahan ba statement ngak leitana thorakpa sina chathariba lan asi India gi oina sarau lang tawduna chathaba proxy war amani
ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯁꯤꯟꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯁꯥꯏꯜ ꯔꯣꯀꯦꯠ ꯑꯦꯇꯦꯛꯅꯆꯤꯡꯕ ꯆꯠꯊꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯨꯒꯥꯏꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ? ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯁꯥꯏꯜ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯐꯝ ꯊꯝꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯀꯥꯂꯦꯠ ꯇꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯇꯧꯔꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯔꯨꯑꯣꯏꯅ KNA ꯑꯃꯗꯤ ZRA ꯑꯃꯗꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ, ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁꯣꯔꯁ ꯐꯪꯂꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯄꯤꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯃꯔꯛ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯤꯄꯥꯏꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕꯗꯨꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯟ ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯄꯤꯗꯕꯒꯤ ꯐꯤꯔꯦꯞ ꯍꯦꯟꯅ ꯀꯟꯁꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯐꯤꯔꯦꯞ ꯂꯧꯔꯁꯤ ꯍꯥꯏꯔꯤ꯫